Sadak Suraksha Jeevan Raksha haina leibak asigi mafam pumbada haukiba January gi tang amadagi hauraduna January tang 13 fauba chathariba 38 suba National Road Safety Month English ingani kuntaruki sarukama oina District Transport Office Thoubal na District Administration Thoubal ga khutsamnaduna gari thoriba singbu wakhal tahanbagi thabak leptana chathari ngasisu district asigi public place sing Thoubal Bazar Yairpok Bazar Lilong Bazar amadi Babu Bazar na chingba mafam kayada publicity na chingba chatuna miyamda awareness kaya piki. District Transport Office mamangda chathakiba awareness amada saruk yaraduna DTO Thoubal Irengbam Hemochandrana fongdorakpada. DC Thoubal na chair lauduna semkiba District Road Safety Committee asinasu DC Thoubal gi mityeng makhada district asigi tongan ba mafamda koina chatuna haukiba January tang amadagi leptana miyamda awareness pibagi thabak chathari. Gari thauba matamda ingadaba chana kanglon sing asi khanganabagidamak school college singda chatuna mahairoi singda awareness kaya piri public ki lambida lakpa miyoi kaya amadasu awareness piri loinana niyom kaina lakpa kaya dagisu I chalana chingba sing kakli awareness ki thauramasi January tang 13 fauba leptana chathakini hairuduna lambi asi miyam gini gari thauriba singna gari gi chana kanglon ngakna chatpiyu seat belt fabiba helmet upiba amadi gari gi che changsing suna loina biu haina appeal taraduna lambi ge soengam yaudaba district ama state ama amadi leibak ama oihanbada miyam punna saruk yabiu haina fongdorakhi National Road Safety Month akoyi National Road Safety Month ka mari lainana akoi District Transport Office Thoubal gi timna 1 January dagi 31 January bau chathagadaba Road Safety Month ka mari lainana akoi District Road Safety Committee akoi gi DC na chair taubiba committee sigi makhada koi District Transport Office Thoubal na awareness kaya marum ama chathajari koi January 1 dagi haurakpase ngasi phauda akoi gi e chalan mayam kaktana adagi awareness mayam pidana lairiba akoi gi public ki lambi bu sina piriba mayam khuding makta akoi gi awareness si tatana pangthok chari ngasi su akoi gi maruina akoi gi public places hidi achinba jaga singda market area singda akoi lambi gi chatna kanglon adagi akoi gi masi chana kanglon sing asi kairagadi I chalana jingba kaibasi masigi aphapata mayam awareness pangthok chari ado ngasi general public ta akoina appeal tawningbasi akoi lambi gi chana kanglon asi lambi asi miyam gi ni aduna akoina E chalan transport department police naga akoina kaiba E chalan si mayam da kakning dana kakpa nachade masi akoi gi public na masi khetang mayam gi lambi si sinaba matamda safe oinaba mayam gi phananaba aduna chatna kanglon sing ngakna chatnanaba honajabani asida akoi gi laibiriba praja miyam nasu masi afaba wakhalon da lauraga adagi gari thauba matamda helmet uppa seat belt phabiba ando gari gi che chang asi sunaba loinamak pubiraga masi public ta akoina masi lambi gi akoi gi chana kanglon sing si fazana pangthok minaraga akoi gi chawkhatpa Thoubal ama chawkhatpa leibak chawkhatpa Manipur ama loinamaki mayam punamaki afaba chawkhatpa ama leibak si chawkhatpa da mating pangbiu na appeal tawjari. Thank you.